ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯣꯟ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯆꯤꯡꯒꯤ ꯏꯆꯜ ꯂꯥꯏꯉꯝꯂꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯊꯥꯏꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯄꯤꯛꯇꯛ ꯇꯧꯕ ꯈꯨꯟ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯟꯃꯤ ꯀꯌꯥꯅ ꯂꯥꯟꯗꯥꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯊꯥꯡ ꯇꯦꯟ ꯄꯥꯏꯕ ꯂꯥꯟꯃꯤ, ꯁꯒꯣꯜ ꯇꯣꯡꯕ, ꯁꯥꯃꯨ ꯇꯣꯡꯕ ꯂꯥꯟꯃꯤ ꯀꯌꯥꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯝꯂꯕ ꯃꯇꯝꯗꯁꯨ ꯍꯨꯃꯥꯡ ꯌꯥꯡꯅ ꯂꯥꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯥꯠꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯆꯤꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯍꯥꯛꯀꯤ ꯆꯍꯤ 6-7ꯇ ꯉꯥꯏꯔꯤꯕꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯇꯕꯨ ꯍꯤꯡꯂꯕꯗꯤ ꯈꯟꯗꯨꯅ ꯂꯥꯟꯖꯦꯟꯅꯔꯛꯏ꯫ ꯑꯃꯝꯕ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯅꯍꯣꯡ ꯃꯆꯥ ꯑꯃꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯅꯝꯗ ꯄꯣꯠꯁꯤꯜꯂꯒ ꯆꯤꯡꯂꯛ ꯑꯗꯨꯗ ꯐꯥꯎꯗꯨꯅ ꯆꯠꯂꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯡꯅ ꯁꯥꯐꯕꯤ ꯀꯧꯏ꯫ ꯁꯥꯐꯕꯤ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯣꯏꯅ ꯈꯪꯏ, ꯑꯗꯨꯅ ꯃꯄꯥꯅ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯊꯣꯏꯕꯅ ꯃꯇꯥꯎ ꯁꯥꯟꯅꯕ ꯈꯔ ꯊꯥꯞꯂꯕ ꯆꯤꯡꯒꯤ ꯈꯨꯟ ꯑꯃꯗ ꯂꯩ꯫ ꯃꯐꯝ ꯑꯗꯨꯗꯅꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕꯁꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯂꯝꯗꯝ ꯑꯗꯨꯒ ꯐꯅ ꯌꯥꯝꯅ ꯂꯥꯞꯊꯣꯛꯅꯔꯛꯂꯤ꯫ ꯊꯣꯏꯕ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯁꯤ ꯑꯣꯏꯔꯕꯗꯤ ꯏꯆꯥꯅꯨꯄꯤ ꯁꯥꯐꯕꯤꯒꯤ ꯊꯋꯥꯏꯁꯤꯗꯤ ꯁꯣꯏꯗꯅ ꯍꯤꯡꯂꯒꯅꯤ꯫ ꯊꯨꯅ ꯌꯥꯡꯅ ꯑꯩ ꯏꯇꯥꯎ ꯊꯥꯡꯇꯤꯒꯤꯗ ꯌꯧꯅꯕ ꯆꯠꯇꯕ ꯌꯥꯗꯦ꯫ ꯅꯣꯡꯉꯥꯟꯗ꯭ꯔꯤꯕ ꯀꯥꯟꯗ ꯌꯧꯍꯧꯗꯕ ꯌꯥꯗꯦ꯫ ꯑꯃꯨꯛ ꯑꯍꯤꯡ ꯑꯗꯨꯗ ꯆꯤꯡ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯠꯂꯤ꯫ ꯃꯄꯥꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯋꯥꯅ ꯆꯠꯂꯤꯕ ꯑꯗꯨꯗ ꯁꯥꯐꯕꯤ ꯑꯗꯨ ꯃꯕꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯄꯥꯕꯨ ꯇꯥꯅꯕ ꯍꯥꯏꯔꯛꯏ, "ꯕꯥꯕꯥ, ꯅꯪ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯣ?" ꯃꯗꯨꯗ ꯊꯣꯏꯕꯅ ꯈꯨꯝꯃꯤ, "ꯋꯥꯗꯦꯗ, ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ?" ꯁꯥꯐꯕꯤꯅ, "ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯁꯣꯔꯗꯣ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤꯕ?" "ꯑꯉꯝꯕ ꯆꯤꯡ ꯀꯥꯕꯒꯤꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯃꯁꯤꯗꯤ." "ꯅꯠꯇꯦ ꯀꯩꯁꯨ, ꯋꯥꯕꯒꯤꯅꯤ ꯈꯪꯉꯤ꯫ ꯁꯦ, ꯑꯩꯕꯨ ꯅꯝꯗ ꯄꯣꯔꯤꯕꯁꯦ ꯊꯥꯎ, ꯑꯩꯁꯨ ꯈꯣꯡꯅ ꯑꯣꯏꯅ ꯆꯠꯀꯦ." "ꯌꯥꯗꯦ ꯌꯥꯗꯦ, ꯏꯆꯥ ꯅꯝꯗꯒꯤ ꯀꯨꯝꯕ ꯌꯥꯗꯦꯀꯣ, ꯏꯄꯥꯅ ꯄꯣꯔꯤꯕꯁꯤꯗꯤ." "ꯕꯥꯕꯥ, ꯅꯪ ꯌꯥꯝꯅ ꯋꯥꯅ ꯎꯔꯤ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯦ ꯑꯗꯨꯗꯤ." "ꯄꯣꯊꯥꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯦ, ꯊꯨꯅ ꯌꯧꯅꯕ ꯆꯠꯇꯕ ꯌꯥꯗꯦ." "ꯀꯗꯥꯏꯗ?" "ꯕꯥꯕꯥ, ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤꯕꯨ ꯀꯥꯏꯗꯅꯣ, ꯁꯨꯛꯂꯕ ꯆꯤꯡ ꯃꯅꯨꯡ ꯑꯁꯤꯗ." "ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯗꯨꯗ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯅ ꯊꯥꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯂꯥꯟꯗꯥꯍꯧꯔꯛꯂꯤꯕꯗꯨ ꯅꯪ ꯎꯍꯧꯕ ꯅꯠꯇ꯭ꯔꯥ?" "ꯎꯔꯛꯑꯦ, ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯁꯤꯍꯧꯋꯤ, ꯃꯗꯨꯕꯨ ꯀꯩꯒꯤꯅꯣ ꯄꯥꯕ?" "ꯃꯈꯣꯏ ꯂꯥꯟꯃꯤ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯂꯣꯏꯅ ꯇꯨꯝꯅ ꯍꯥꯠꯇꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯗꯣ ꯃꯈꯣꯏꯒꯤ ꯑꯣꯏꯅꯕ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯏꯆꯥ ꯁꯥꯐꯕꯤꯗꯤ ꯁꯤꯕ ꯌꯥꯗꯦ, ꯑꯗꯨꯅꯅꯤ ꯅꯪꯕꯨ ꯄꯣꯔꯒ ꯊꯋꯥꯏ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕꯁꯦ꯫ ꯊꯥꯏꯅ ꯑꯩꯅ ꯂꯥꯡꯐꯩꯗ ꯆꯠꯂꯤꯅ ꯍꯥꯏꯕꯗꯣ, ꯃꯐꯝ ꯑꯗꯨꯗꯅꯤ ꯆꯠꯂꯤꯕꯁꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯕ ꯏꯇꯥꯎ ꯑꯃꯈꯛ ꯂꯩ, ꯃꯃꯤꯡꯅ ꯊꯥꯡꯇꯤ ꯍꯥꯏꯅ ꯀꯧꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯅꯤ ꯆꯠꯂꯤꯕꯁꯤ." ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯣꯏꯕꯒꯤ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯁꯒꯣꯜ ꯊꯧꯕꯒꯤ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯏ꯫ ꯑꯃꯨꯛꯁꯨ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯏ꯫ ꯊꯣꯏꯕ ꯃꯤꯍꯨꯟ ꯑꯗꯨ ꯆꯣꯡꯕꯅ ꯌꯥꯗ꯭ꯔꯦ, ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯨꯜ ꯑꯗꯨꯗꯒꯤ ꯂꯤꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯦꯟꯈꯤꯕꯗꯨ ꯂꯥꯟꯃꯤ ꯈꯔꯅ ꯎꯍꯧꯔꯗꯨꯅ ꯆꯦꯟꯈꯤꯕ ꯃꯈꯣꯏꯕꯨ ꯍꯥꯠꯅꯕ ꯍꯥꯏꯗꯨꯅ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤꯕꯅꯤ, ꯇꯥꯟꯅꯔꯛꯂꯤꯕꯅꯤ꯫ ꯊꯣꯏꯕꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯁꯒꯣꯜ ꯃꯈꯣꯜ ꯑꯁꯤꯗꯤ ꯌꯥꯝꯅ ꯅꯛꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯦꯅ꯫ ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒ ꯄꯨꯟꯅ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯕ ꯇꯥꯔꯕꯗꯤ ꯑꯩꯗ ꯅꯠꯇ ꯄꯤꯛꯂꯤꯕꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯌꯥꯏꯕꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯃꯥꯡꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯃꯊꯟꯇ ꯊꯥꯗꯣꯛꯈ꯭ꯔꯒꯦ, ꯑꯗꯨꯒ ꯑꯩꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯦꯟꯈ꯭ꯔꯒꯦ꯫ ꯋꯥꯈꯜ ꯑꯗꯨꯗ ꯑꯁꯤꯅ ꯐꯔꯅꯤ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯊꯣꯏꯕꯅ ꯃꯆꯥ ꯄꯤꯁꯛ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯁꯥꯐꯕꯤ, ꯁꯒꯣꯜꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯔꯕ꯭ꯔꯥ? ꯃꯈꯣꯏꯅ ꯏꯄꯥ ꯏꯆꯥꯕꯨ ꯍꯥꯠꯀꯗꯕꯒꯤ ꯇꯥꯟꯅꯔꯛꯂꯦ꯫ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤ, ꯅꯪ ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡ ꯑꯁꯤ ꯇꯝꯅ ꯆꯠꯈ꯭ꯔꯣ꯫ ꯆꯤꯡ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯈꯨꯜ ꯑꯃ ꯂꯩꯕꯅꯤ꯫ ꯈꯨꯜ ꯑꯗꯨꯗꯅꯤ ꯕꯥꯕꯥꯒꯤ ꯏꯇꯥꯎ ꯊꯥꯡꯇꯤ ꯀꯧꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ꯫ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯂꯒ ꯅꯪꯅ ꯃꯍꯥꯛꯄꯨ ꯊꯤꯌꯨ, ꯑꯗꯨꯒ ꯊꯣꯏꯕꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯅ ꯍꯥꯏꯌꯨꯀꯣ꯫ ꯃꯥꯅ ꯏꯆꯥꯕꯨ ꯁꯣꯏꯗꯅ ꯅꯥꯎꯀꯣꯟꯕꯤꯒꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯏꯄꯥ ꯏꯆꯥꯒꯤ ꯊꯋꯥꯏ ꯑꯁꯦ ꯄꯨꯟꯅ ꯊꯥꯃꯤꯟꯅꯕ ꯇꯥꯔꯦ." ꯂꯧꯁꯤꯡ ꯂꯩꯕꯤ ꯁꯥꯐꯕꯤꯅꯤ꯫ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯈꯟꯗꯨꯅ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯦ꯫ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯕꯗꯨꯗ ꯆꯤꯡ ꯑꯗꯨꯗ ꯄꯤꯛꯂꯤꯕꯤ ꯁꯥꯐꯕꯤꯅ ꯃꯊꯟꯇ ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫
ꯃꯁꯤꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯎꯅꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯈꯔ ꯆꯠꯈ꯭ꯔꯕꯗ ꯃꯤꯠꯃꯥꯡꯗꯒꯤ ꯇꯥꯝꯈ꯭ꯔꯕꯗ ꯊꯣꯏꯕꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯇꯥꯟꯅꯔꯛꯂꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯥꯏꯀꯩꯒ ꯃꯥꯏꯀꯩ ꯐꯥꯡꯍꯟꯅꯔꯕꯗꯤ ꯃꯍꯥꯛ ꯁꯤꯔꯕꯁꯨ ꯃꯆꯥꯅꯨꯄꯤꯗꯤ ꯍꯤꯡꯍꯧꯒꯅꯤ ꯍꯥꯏꯅ ꯊꯥꯖꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯊꯣꯏꯕꯗꯨ ꯎꯔꯛ ꯋꯥꯔꯛ ꯐꯥꯎꯗꯨꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯦꯜꯂꯤ꯫ ꯃꯍꯥꯛꯅ ꯆꯦꯜꯂꯤꯕꯗꯨꯒꯤ ꯃꯇꯨꯡꯗ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯅꯤꯅ ꯀꯟꯅ ꯇꯥꯟꯅꯔꯤ꯫ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯠꯇ ꯂꯤꯔꯨꯡ ꯇꯦꯟ ꯑꯗꯨ ꯄꯥꯏ꯫ ꯇꯨꯡꯗꯒꯤ ꯇꯦꯟꯗꯣꯡ ꯑꯗꯨ ꯁꯠꯇꯨꯅ ꯃꯃꯤꯠ ꯅꯥꯝꯃ ꯑꯗꯨ ꯎꯏꯁꯤꯟ ꯃꯄꯥ ꯌꯦꯡꯗꯨꯅ ꯇꯦꯟ ꯑꯗꯨ ꯀꯥꯞꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯥꯞꯂꯛꯄ ꯇꯦꯟꯒꯤ ꯇꯦꯟꯖꯩꯗ ꯍꯨ ꯇꯩꯔꯕ ꯃꯆꯤꯟ ꯑꯗꯨꯅ ꯃꯥꯡꯗ ꯆꯦꯜꯂꯤꯕ ꯊꯣꯏꯕꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯊꯤꯟꯖꯤꯟꯗꯨꯅ ꯊꯕꯥꯛꯂꯣꯝꯗ ꯐꯥꯎꯗꯣꯔꯛꯏ꯫ ꯀꯟꯅ ꯆꯦꯜꯂꯝꯕ ꯊꯣꯏꯕꯗꯨ ꯃꯈꯣꯡ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯇꯨꯁꯤꯟꯈꯤ꯫ ꯍꯛꯆꯥꯡꯗꯒꯤ ꯏꯁꯨ ꯊꯣꯛꯂꯦ꯫ ꯃꯈꯨꯠ ꯑꯗꯨꯅ ꯃꯁꯥꯗ ꯊꯤꯜꯂꯤꯕ ꯇꯦꯟꯖꯩ ꯑꯗꯨ ꯑꯅꯥꯕ ꯈꯥꯡꯂꯗꯨꯅ ꯁꯠꯇꯣꯛꯏ ꯑꯗꯨꯒ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯆꯦꯟꯒꯦ ꯇꯧꯏ꯫ ꯑꯃꯨꯛꯁꯨ ꯇꯨꯡꯗꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯗꯨꯅ ꯇꯦꯟ ꯑꯃꯨꯛ ꯀꯥꯞꯁꯤꯜꯂꯛꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯇꯦꯟꯖꯩ ꯑꯗꯨꯅ ꯊꯣꯏꯕꯒꯤ ꯂꯨꯈꯝ ꯃꯄꯥꯗ ꯆꯞ ꯆꯥꯅ ꯌꯨꯡꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯊꯣꯏꯕ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯥꯐꯕꯤ ꯑꯗꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯆꯤꯡ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯤꯡꯒꯤ ꯈꯨꯟ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯌꯧꯔꯦ꯫ ꯁꯥꯐꯕꯤꯅ ꯈꯜꯂꯤ, ꯍꯛꯆꯥꯡ ꯑꯁꯦ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯆꯤꯡ ꯀꯥꯕꯒꯤ ꯁꯣꯔꯁꯤꯁꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯦ꯫ ꯑꯩꯕꯨ ꯉꯥꯛꯇꯪ ꯄꯣꯊꯥꯕ ꯐꯪꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ꯫ ꯋꯥꯕꯅ ꯍꯦꯜꯂꯕ ꯁꯥꯐꯕꯤꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯗꯨꯅ ꯃꯐꯝ ꯑꯗꯨ ꯀꯨꯌꯦꯡ ꯌꯦꯡꯉꯤ꯫ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯆꯤꯡꯒꯤ ꯈꯨꯟ ꯑꯗꯨꯒꯤ ꯈꯨꯟꯖꯤꯟꯗ ꯈꯔ ꯆꯥꯎꯔꯞ ꯇꯧꯕ ꯅꯨꯡꯄꯥꯛ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯨꯔꯦ꯫ ꯃꯗꯨꯕꯨ ꯎꯕꯗ ꯁꯥꯐꯕꯤꯅ ꯈꯜꯂꯤ, ꯈꯨꯟ ꯆꯪꯂꯝꯗꯥꯏ ꯁꯤꯗ ꯂꯩꯔꯤꯕ ꯑꯄꯥꯛꯄ ꯅꯨꯡꯄꯥꯛ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯗꯨꯅ ꯄꯣꯊꯥꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯐꯕꯤ ꯑꯗꯨ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯦ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯅꯨꯡ ꯑꯄꯥꯛꯄ ꯑꯗꯨꯗ ꯀꯥꯈꯠꯂꯦ ꯑꯗꯨꯒ ꯃꯅꯪꯒꯟ ꯑꯗꯨ ꯍꯤꯞꯊꯗꯨꯅ ꯅꯨꯡꯄꯥꯛ ꯑꯗꯨꯗ ꯄꯣꯊꯥꯈ꯭ꯔꯦ꯫ ꯁꯥꯐꯕꯤ ꯑꯗꯨ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯈꯨꯟꯒꯤ ꯃꯤ ꯈꯔꯅ ꯈꯨꯟꯒꯤ ꯈꯨꯟꯖꯤꯟꯗ ꯂꯩꯕ ꯅꯨꯡꯄꯥꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯊꯟꯇ ꯇꯨꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯀꯧꯔꯛꯏ, ꯏꯆꯥꯇꯣꯝꯕꯤ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯈꯨꯜ ꯑꯁꯤꯒꯤ ꯑꯉꯥꯡꯂꯣ ꯅꯪꯕꯣ? ꯑꯗꯨꯕꯨ ꯁꯥꯐꯕꯤ ꯋꯥꯃꯟꯕꯗꯒꯤ ꯃꯁꯥꯗꯨ ꯅꯨꯡꯄꯥꯛꯇ ꯇꯥꯈꯤꯕꯗꯒꯤ ꯑꯁꯤꯕ ꯑꯃꯒꯨꯝ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯀꯧꯔꯤ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯈꯨꯟꯒꯤ ꯈꯨꯟꯖꯤꯟꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯊꯟꯇ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯇꯨꯅ ꯈꯪꯅꯈꯤ꯫ ꯋꯥꯐꯝ ꯑꯁꯤ ꯈꯨꯟꯒꯤ ꯈꯨꯜꯂꯥꯛꯄ ꯑꯣꯏꯔꯤꯕ ꯊꯥꯡꯇꯦꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯀꯔꯤ, ꯃꯁꯛ ꯃꯁꯥ ꯈꯪꯗꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯈꯨꯟꯖꯤꯟꯗ ꯇꯨꯝꯗꯨꯅ ꯂꯩꯍꯧꯏ ꯍꯥꯏꯕ? ꯑꯩꯒ ꯆꯠꯂꯁꯤ ꯊꯨꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯜꯂꯥꯛꯄ ꯊꯥꯡꯇꯦ ꯑꯗꯨ ꯈꯨꯟꯖꯤꯟ ꯇꯝꯅ ꯊꯨꯅ ꯂꯥꯛꯏ꯫ ꯎꯔꯦ ꯃꯍꯥꯛꯁꯨ ꯑꯉꯥꯡ ꯑꯃꯅ ꯅꯨꯡꯄꯥꯛ ꯃꯊꯛ ꯑꯗꯨꯗ ꯇꯨꯝꯂꯤꯕꯗꯨ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯀꯧꯏ, ꯏꯆꯥꯇꯣꯝꯕꯤ, ꯁꯦ ꯍꯧꯒꯠꯂꯨ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯃꯐꯝ ꯑꯗꯨꯗ ꯃꯤꯅ ꯇꯤꯜꯂꯔꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯒꯤ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯇꯨꯝꯂꯤꯕꯤ ꯁꯥꯐꯕꯤ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯎꯔꯦ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯤꯌꯥꯝ ꯑꯃ ꯂꯩꯔꯝꯕꯗꯨ꯫ ꯁꯥꯐꯕꯤ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯈꯨꯜꯂꯥꯛꯄ ꯊꯥꯡꯇꯦꯅ ꯃꯈꯥ ꯇꯥꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯪꯉꯤ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ? ꯁꯦ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯁꯥꯐꯕꯤ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯈꯟ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ, ꯑꯩ ꯑꯊꯥꯞꯄ ꯈꯨꯟ ꯑꯃꯗꯒꯤꯅꯤ꯫ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯅꯪꯕꯨ? ꯀꯅꯥꯒ ꯂꯥꯛꯃꯤꯟꯅꯕꯒꯦ? ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ? ꯑꯩ ꯊꯣꯏꯕꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯄꯥꯕꯅ ꯍꯥꯏꯕꯗ ꯃꯐꯝ ꯑꯁꯤꯗ ꯄꯥꯕꯒꯤ ꯃꯇꯥꯎ ꯊꯥꯡꯇꯦ ꯀꯧꯕ ꯑꯃ ꯂꯩ ꯍꯥꯏ꯫ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯩ ꯑꯁꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯁꯤꯈ꯭ꯔꯦ꯫ ꯑꯩꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯄꯥꯕꯅ ꯇꯥꯛꯄꯤꯔꯝꯕ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯆꯦꯜꯂꯛꯄꯅꯤ꯫ ꯄꯤꯛꯂꯤꯕꯤ ꯅꯋꯥ ꯑꯩꯅ ꯑꯋꯥꯡꯕ ꯑꯉꯝꯕ ꯆꯤꯡ ꯀꯌꯥ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯋꯥꯃꯟꯈ꯭ꯔꯗꯨꯅ ꯅꯨꯡꯄꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯄꯣꯊꯥꯕꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯕꯗ ꯊꯥꯡꯇꯦꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯀꯔꯤ, ꯅꯪꯕꯨ ꯏꯇꯥꯎ ꯊꯣꯏꯕꯒꯤ ꯃꯆꯥꯅꯨꯄꯤ? ꯅꯪ ꯑꯣꯏꯔꯦꯀꯣ? ꯏꯇꯥꯎ ꯊꯣꯏꯕꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯂꯩ ꯍꯥꯏꯅ ꯇꯣꯏꯅ ꯍꯥꯏꯈꯤꯕꯗꯣ꯫ ꯂꯥꯎ, ꯏꯄꯥꯅ ꯅꯪꯕꯨ ꯀꯣꯟꯕꯤꯒꯦ ꯂꯥꯎ꯫ ꯑꯩꯅꯤ, ꯃꯥꯡꯗ ꯂꯩꯔꯤꯕ ꯑꯩꯁꯤꯅꯤ, ꯅꯪꯒꯤ ꯅꯄꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯊꯥꯡꯇꯦ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯣ꯫
ꯀꯔꯤꯒꯤ ꯏꯆꯥꯅꯨꯄꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯌꯥꯔꯦꯛꯄꯅꯣ? ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯒꯤ ꯌꯨꯝꯗ ꯆꯪꯁꯤ, ꯑꯗꯨꯒꯅꯦ ꯏꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯗꯣꯏꯅꯤ꯫ ꯊꯥꯡꯇꯦꯅ ꯁꯥꯐꯕꯤꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯄꯨꯁꯤꯟꯕꯤꯔꯦ꯫ ꯈꯨꯜꯂꯥꯛꯄ ꯊꯥꯡꯇꯦ ꯑꯁꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯨꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗꯤ ꯉꯟꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡꯅ ꯑꯍꯥꯎ ꯀꯧꯏ꯫ ꯆꯍꯤ 9-10 ꯁꯨꯔꯦ꯫ ꯈꯨꯜꯂꯥꯛꯄꯅ ꯃꯆꯥꯅꯨꯄꯥ ꯑꯍꯥꯎꯒ ꯃꯇꯥꯎꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯃꯁꯛ ꯈꯪꯅꯍꯜꯂꯦ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯒꯤꯗꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒꯗꯣꯏꯅꯤ, ꯅꯪꯒ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯅꯕ꯫ ꯊꯥꯡꯇꯦꯅ ꯑꯉꯥꯡ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯃ ꯃꯈꯣꯏꯒꯤ ꯂꯣꯟꯗ ꯊꯣꯟꯕꯤꯔꯦ꯫ ꯃꯃꯤꯡꯅ ꯂꯥꯏꯉꯝꯂꯥ ꯍꯥꯏꯕ ꯐꯖꯕ ꯃꯤꯡ ꯑꯁꯤ ꯊꯣꯜꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯉꯝꯂꯥꯕꯨ ꯊꯥꯡꯇꯦꯅ ꯃꯆꯥ ꯁꯠꯅ ꯌꯣꯛꯄꯤꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯥꯎꯒ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯣꯏꯅꯗꯨꯅ ꯑꯁꯨꯃꯛ ꯂꯥꯛꯂꯦ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯍꯥꯎꯁꯨ ꯄꯥꯈꯪ ꯁꯔꯦꯞ ꯐꯥꯔꯦ, ꯑꯗꯨꯒ ꯂꯥꯏꯉꯝꯂꯥꯁꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯦ꯫ ꯂꯥꯏꯉꯝꯂꯥ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯦ꯫ ꯆꯤꯡꯒꯤ ꯈꯨꯟ ꯑꯗꯨꯗ ꯃꯍꯥꯛꯀꯨꯝꯅ ꯐꯖꯕꯤ ꯂꯩꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯔꯛ ꯑꯁꯤꯗ ꯋꯥꯐꯝ ꯑꯃꯅ ꯑꯍꯥꯎꯒ ꯂꯥꯏꯉꯝꯂꯥꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯇꯥꯏꯕꯪ ꯀꯅꯥ ꯑꯃ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯅꯨꯡꯁꯤꯅꯔꯝꯃꯦ, ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯊꯝꯂꯝꯃꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯍꯥꯎꯅ ꯃꯈ꯭ꯋꯥꯡꯗ ꯊꯥꯡ ꯑꯃ ꯌꯦꯞꯄꯦ, ꯑꯗꯨꯒ ꯂꯥꯏꯉꯝꯂꯥꯅ ꯀꯣꯛꯇ ꯁꯝ ꯑꯃ ꯌꯥꯜꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯆꯤꯡꯒꯤ ꯂꯩꯀꯣꯜ ꯑꯗꯨ ꯇꯝꯅ ꯆꯠꯂꯦ꯫ ꯑꯁꯨꯝ ꯆꯠꯄꯅ ꯂꯩꯀꯣꯜ ꯑꯗꯨ ꯌꯧꯔꯦ꯫ ꯂꯩꯀꯣꯜ ꯑꯗꯨ ꯂꯩ ꯃꯈꯜ ꯃꯈꯜ ꯌꯥꯝꯅ ꯍꯧꯏ, ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯩ꯫ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯑꯍꯥꯎꯒ ꯂꯥꯏꯉꯝꯂꯥꯒ ꯑꯗꯨ ꯄꯨꯟꯅ ꯐꯝꯊꯃꯤꯟꯅꯩ꯫ ꯑꯍꯥꯎꯅ ꯂꯥꯏꯉꯝꯂꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯜ, ꯑꯩꯅ ꯏꯆꯜ ꯍꯥꯏꯅ ꯀꯧꯕꯁꯤ ꯀꯧꯅꯤꯡꯗꯨꯅ ꯀꯧꯕꯗꯤ ꯅꯠꯇꯦꯀꯣ꯫ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯏꯄꯥꯈꯣꯏꯒꯤ ꯃꯃꯥꯡꯗ ꯀꯧꯗꯕ ꯌꯥꯗꯗꯨꯅ ꯀꯧꯕꯅꯤ꯫ ꯅꯪꯒ ꯑꯩꯒꯇꯪ ꯂꯩꯕ ꯀꯥꯟꯗꯗꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅ ꯀꯧꯒꯦꯀꯣ꯫ ꯏꯕꯨꯡ, ꯅꯪꯅꯗꯤ ꯑꯗꯨꯝꯅ ꯍꯥꯏꯕ ꯁꯥꯏꯌꯦ꯫ ꯅꯪꯒꯤ ꯋꯥꯍꯩꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏꯆꯟ ꯍꯥꯏꯕ ꯃꯤꯡꯗꯣ ꯃꯤꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩꯁꯦ ꯅꯪꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯆꯟꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯋꯥꯡꯃꯗꯅꯤ ꯅꯪ ꯑꯩꯅ ꯂꯦꯞꯂꯤꯕꯁꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯄꯥ ꯈꯨꯜꯂꯥꯛꯄꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯟꯕ ꯃꯔꯤ ꯑꯁꯦ ꯈꯪꯂꯛꯂꯕꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯀꯅꯤ꯫ ꯍꯥꯏꯍꯩꯗꯦꯍꯦ, ꯑꯗꯨꯝꯅ ꯍꯥꯏꯍꯩꯗꯦꯀꯣ꯫ ꯑꯩꯒꯤ ꯏꯄꯥꯁꯦ ꯌꯥꯝꯅ ꯐꯕ ꯃꯤ ꯑꯣꯏꯕꯅꯤ, ꯑꯗꯨꯝꯅ ꯈꯛ ꯇꯧꯔꯣꯏ꯫ ꯅꯪꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯛꯄ ꯑꯗꯨꯗ ꯏꯄꯥ ꯈꯨꯜꯂꯥꯛꯄꯅ ꯅꯪꯕꯨ ꯇꯥꯊꯤꯅ ꯇꯧꯕꯤꯈꯤꯕ ꯅꯨꯃꯤꯠ ꯌꯥꯎꯕ꯭ꯔꯅꯦ? ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯈꯪꯗꯦ, ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯌꯥꯝꯅ ꯈꯣꯏꯔꯥꯡꯉꯤ꯫ ꯃꯤꯒꯤ ꯃꯌꯨꯝꯗ ꯇꯥꯡꯖꯗꯨꯅ ꯂꯩꯔꯨꯕꯅ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯏꯅꯤꯡ ꯇꯝꯅ ꯍꯥꯏꯖꯕ ꯉꯝꯖꯗꯦ꯫ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯦ ꯌꯥꯝꯅ ꯅꯣꯡꯗꯝ ꯊꯤꯗꯀꯣ꯫ ꯏꯍꯦ, ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ, ꯅꯪꯒꯤꯗꯃꯛ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯑꯍꯥꯎ ꯑꯩꯅ ꯆꯤꯡꯖꯥꯎꯒꯨꯝ ꯂꯦꯞꯂꯤꯕꯁꯤꯗꯤ꯫ ꯑꯩ ꯑꯁꯤꯃꯁꯨ ꯍꯥꯏꯕꯤꯒꯦꯀꯣ꯫ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯑꯁꯤꯗ ꯑꯌꯦꯠꯄ ꯈꯨꯔꯧ ꯊꯥꯡꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯑꯩꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯈꯪꯁꯅꯨ꯫ ꯇꯟꯖꯥ ꯑꯁꯤꯗ ꯉꯁꯥꯏꯗꯒꯤ ꯂꯨꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯑꯗꯨꯕꯨ ꯇꯥꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯔꯥꯡꯃꯩ ꯑꯗꯨ ꯅꯨꯄꯥ ꯑꯃꯒ ꯐꯟ ꯆꯣꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯡꯗ ꯐꯝꯂꯤꯕꯤ ꯑꯍꯥꯎꯒ ꯂꯥꯏꯉꯝꯂꯥꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯈꯣꯟ ꯑꯗꯨ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯉꯝꯕ ꯑꯣꯏꯔꯦꯅꯦ꯫ ꯀꯅꯥ ꯈꯪꯍꯟꯗꯅ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯕ ꯑꯣꯏꯔꯦ꯫ ꯐꯩ, ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯟꯕ ꯃꯔꯤ ꯄꯨꯝꯕꯗꯣ ꯑꯩꯅ ꯈꯨꯜꯂꯥꯛꯄꯒꯤ ꯃꯐꯝꯗ ꯍꯪꯒꯠꯀꯅꯤ, ꯑꯗꯨꯒ ꯈꯨꯟꯖꯥ ꯃꯤꯌꯥꯝꯁꯤꯡꯗꯁꯨ ꯈꯪꯍꯟꯒꯅꯤ꯫ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯁꯦꯟꯅꯔꯛꯂꯤꯕꯁꯦ꯫ ꯉꯁꯤꯗꯤ ꯃꯇꯝ ꯆꯞ ꯆꯥꯔꯦ꯫ ꯅꯈꯣꯏ ꯑꯅꯤꯅ ꯆꯤꯡꯒꯤ ꯂꯩꯀꯣꯜꯗ ꯑꯍꯥꯡꯕ ꯂꯝꯍꯥꯡꯗ ꯇꯣꯏꯅ ꯇꯣꯏꯅ ꯎꯅꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯕꯗꯣ ꯑꯩꯅ ꯈꯪꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦ꯫ ꯈꯨꯜꯂꯥꯛꯄꯗ ꯑꯁꯦꯡꯕ ꯋꯥꯐꯝ ꯄꯨꯝꯕ ꯂꯣꯏꯅ ꯄꯥꯎꯗꯝꯂꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯡꯃꯩ ꯑꯗꯨ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨꯒ ꯁꯥꯎꯔꯞꯅ ꯊꯨꯅ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯦ꯫ ꯑꯗꯨꯕꯨ ꯁꯣꯝꯗꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨꯗ ꯂꯥꯏꯉꯝꯂꯥꯗꯤ ꯃꯊꯃꯣꯏ ꯑꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯑꯍꯥꯎꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡ, ꯀꯔꯝ ꯇꯧꯒꯅꯤ ꯍꯧꯖꯤꯛ? ꯔꯥꯡꯃꯩ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯟꯕ ꯃꯔꯤ ꯑꯁꯤ ꯄꯨꯝꯕ ꯏꯄꯥ ꯈꯨꯜꯂꯥꯛꯄꯒꯤ ꯃꯐꯝꯗ ꯇꯝꯂꯕꯗꯤ ꯑꯩꯕꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤꯅꯤ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯆꯩꯕꯤꯒꯅꯤ, ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯁꯣꯏꯗꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯀꯅꯤ꯫ ꯏꯕꯨꯡ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ꯫ ꯔꯥꯡꯃꯩ ꯑꯁꯦ ꯑꯃꯨꯛꯇ ꯈꯥꯡꯕꯤꯌꯨ꯫ ꯀꯔꯤꯒꯤ ꯀꯤꯗꯣꯏꯅꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯊꯋꯥꯏ ꯑꯗꯨꯛ ꯋꯥꯔꯤꯕꯕꯣ? ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯑꯁꯤꯒꯤ ꯃꯤꯐꯠꯇ ꯔꯥꯡꯃꯩ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯦ
ꯃꯍꯥꯛꯅ ꯏꯄꯥ ꯈꯨꯜꯂꯥꯛꯄꯗ ꯇꯝꯒꯦꯔꯥ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯇꯝꯒꯦꯔꯥ ꯇꯝꯅꯤꯡꯕ ꯇꯝꯖꯁꯅꯨ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯕꯨꯗꯤ ꯑꯁꯨꯝ ꯅꯨꯡꯁꯤꯒꯅꯤ ꯁꯣꯝꯗꯅ ꯔꯥꯡꯃꯩ ꯑꯗꯨ ꯊꯨꯅ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯈꯨꯜꯂꯥꯛꯄꯕꯨ ꯀꯧꯏ ꯑꯥꯏ ꯈꯨꯜꯂꯥꯛꯄ ꯂꯩꯕ꯭ꯔꯣ ꯂꯩꯔꯕꯗꯤ ꯊꯣꯛꯂꯛꯎ ꯏꯃꯨꯡꯗ ꯂꯩꯕ ꯈꯨꯜꯂꯥꯛꯄꯗꯨ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯄꯗꯨꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯦ ꯏꯆꯥ ꯔꯥꯡꯃꯩ ꯑꯣꯏꯔꯦꯗꯅ ꯀꯥꯈꯠꯂꯣ ꯏꯃꯨꯡꯗ ꯆꯪꯁꯤ ꯈꯨꯜꯂꯥꯛꯄ ꯀꯥꯈꯠꯇ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯂꯤꯕꯗꯨꯕꯨ ꯁꯦ ꯅꯄꯥ ꯈꯨꯜꯂꯥꯛꯄ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯃꯣ ꯈꯨꯜꯂꯥꯛꯄꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯥꯎ ꯑꯗꯨꯒ ꯈꯨꯜꯂꯥꯛꯄꯅ ꯌꯣꯛꯄꯤ ꯂꯥꯏꯉꯝꯂꯥꯒ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯗꯨꯅ ꯑꯍꯥꯡꯕ ꯂꯝꯍꯥꯡ ꯑꯆꯤꯛꯄ ꯃꯐꯝꯗ ꯇꯣꯏꯅ ꯇꯣꯏꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯕꯁꯤꯕꯨ ꯀꯔꯤ ꯃꯇꯧ ꯀꯧꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ ꯔꯥꯡꯃꯩ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯁꯦꯡꯂꯕ꯭ꯔꯣ ꯑꯩꯗꯤꯀꯣ ꯑꯔꯥꯟꯕ ꯋꯥ ꯑꯃꯇ ꯉꯥꯡꯗꯕꯅꯤ ꯍꯧꯖꯤꯛꯁꯨ ꯆꯤꯡꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯇ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯍꯧꯕꯅꯤ ꯔꯥꯡꯃꯩ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯔꯛꯂꯕꯅꯤ ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯌꯥꯎꯖꯗꯕ ꯑꯁꯤꯗ ꯂꯥꯏꯉꯝꯂꯥꯕꯨ ꯏꯆꯥ ꯅꯤꯡꯉꯣꯜꯃꯛꯗꯤ ꯈꯟꯖꯗꯨꯅ ꯌꯣꯛꯂꯨꯕꯒꯤ ꯃꯍꯩꯔꯥ ꯉꯁꯤ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯐꯩ ꯉꯁꯤꯗꯤ ꯈꯨꯜꯂꯥꯛꯄ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯍꯟꯒꯦ ꯇꯁꯦꯡꯅ ꯔꯥꯡꯃꯩꯅ ꯂꯥꯏꯉꯝꯂꯥꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯉꯝꯂꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯁꯨꯝꯅ ꯑꯍꯥꯎꯒ ꯂꯥꯏꯉꯝꯂꯥꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤꯗ ꯃꯄꯥ ꯈꯨꯜꯂꯥꯛꯄ ꯑꯃꯗꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗ ꯍꯨ ꯀꯥꯝꯁꯤꯜꯂꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯣꯛꯅꯍꯜꯂꯒ ꯂꯥꯏꯉꯝꯂꯥꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯒꯦ ꯍꯥꯏꯅ ꯔꯥꯡꯃꯩꯅ ꯈꯟꯕ ꯋꯥꯐꯝ ꯑꯃ ꯂꯩ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯈꯔ ꯑꯃꯁꯨ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯇꯤꯟꯗꯨꯅ ꯂꯩꯔꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯈꯨꯜꯂꯥꯛꯄ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯑꯆꯨꯝꯕꯔꯣ ꯂꯥꯏꯉꯝꯂꯥꯁꯤꯕꯨ ꯀꯅꯥꯅꯣ ꯈꯨꯜꯂꯥꯛꯄꯅ ꯌꯣꯛꯄꯤꯈꯤꯕ ꯅꯆꯥ ꯅꯠꯇ꯭ꯔꯥ ꯌꯨꯝ ꯑꯁꯤꯗ ꯊꯝꯂꯒ ꯅꯆꯥꯅꯨꯄꯥꯒ ꯂꯣꯟꯅ ꯏꯔꯥꯡ ꯇꯧꯅꯍꯟꯕ ꯑꯗꯨꯁꯨ ꯈꯨꯜꯂꯥꯛꯄ ꯑꯃꯒꯤ ꯃꯌꯨꯝꯗ ꯌꯥꯝꯅ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯊꯕꯛꯅꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤ ꯈꯔ ꯋꯥꯔꯛꯄꯤꯌꯨ ꯃꯌꯥꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯈꯨꯜꯂꯥꯛꯄ ꯊꯥꯡꯇꯤ ꯑꯗꯨ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯍꯥꯎꯒ ꯂꯥꯏꯉꯝꯂꯥꯒꯗꯨ ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯞꯅ ꯆꯪꯂꯛꯏ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯪꯂꯛꯄꯗꯨ ꯎꯔꯒ ꯊꯥꯡꯇꯦꯅ ꯆꯪꯁꯤꯟꯗꯨꯅ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ ꯑꯍꯥꯎ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯑꯍꯥꯎ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯌꯦꯡꯉꯨ ꯇꯨ ꯃꯐꯝ ꯑꯁꯤꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯍꯥꯛ ꯈꯪꯂꯕ꯭ꯔꯥ ꯂꯥꯏꯉꯝꯂꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯂꯥꯏꯉꯝꯂꯥ ꯅꯪꯁꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕꯤ ꯏꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯈꯟꯖꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯨꯅ ꯆꯥꯅ ꯇꯧꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯊꯝꯂꯨꯕꯒꯤ ꯃꯍꯩꯔꯣ ꯉꯁꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯑꯩꯒꯤ ꯏꯊꯛ ꯊꯪꯗꯨꯅ ꯋꯥ ꯉꯥꯡꯂꯤꯕꯁꯦ ꯑꯩꯅ ꯅꯪꯕꯨ ꯏꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯊꯝꯂꯒ ꯅꯪꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯅꯕ ꯂꯣꯟꯅ ꯊꯧꯔꯥꯡꯂꯝꯂꯤꯕ ꯑꯣꯏꯔꯦꯀꯣ ꯑꯁꯨꯝꯅ ꯃꯄꯥ ꯊꯥꯡꯇꯦꯅ ꯍꯥꯏꯔꯛꯄꯁꯤꯗ ꯂꯥꯏꯉꯝꯂꯥꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯔꯛꯏ ꯍꯥꯏꯔꯛꯏ ꯏꯄꯥ ꯅꯆꯥ ꯅꯃꯣꯝ ꯑꯩꯕꯨ ꯑꯗꯨꯝꯅ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯅꯆꯥ ꯑꯩꯅ ꯂꯥꯜꯂꯝꯕ ꯊꯣꯛꯂꯕꯁꯨ ꯅꯆꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥ ꯈꯨꯜꯂꯥꯛꯄꯒꯤ ꯃꯈꯣꯡ ꯑꯗꯨ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯒꯦ ꯍꯥꯏꯗꯨꯅ ꯄꯥꯛꯊꯔꯛꯏ ꯑꯗꯨꯕꯨ ꯊꯥꯡꯇꯦ ꯑꯗꯨ ꯃꯈꯣꯡ ꯑꯗꯨ ꯃꯅꯤꯡꯗ ꯁꯠ ꯍꯟꯊꯈꯤ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯀꯔꯤꯒꯤ ꯈꯨꯔꯨꯝꯕ ꯀꯔꯤꯒꯤ ꯉꯥꯛꯄꯤꯕ ꯅꯪꯕꯨ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯅꯥꯀꯣꯟꯗꯨꯅ ꯊꯝꯂꯨꯕꯒꯤ ꯃꯍꯩ ꯑꯗꯣ ꯉꯁꯤꯗꯤ ꯐꯪꯂꯦꯗꯅ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯌꯥꯔꯣꯏ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯇꯨꯃꯤꯟꯅ ꯂꯦꯞꯂꯝꯕ ꯑꯍꯥꯎ ꯑꯗꯨ ꯍꯟꯗꯛꯃꯨꯛꯇꯤ ꯃꯄꯥꯕꯨꯡꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯈꯨꯝꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯈꯟꯗꯨꯅ ꯈꯨꯝꯂꯛꯏ ꯏꯄꯥ ꯅꯆꯥ ꯑꯣꯏꯕ ꯑꯩꯅ ꯂꯥꯏꯉꯝꯂꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯉꯁꯤ ꯐꯥꯎꯕ ꯃꯥꯒ ꯂꯩꯃꯤꯟꯅꯔꯛꯄꯁꯤꯗ ꯃꯥꯕꯨ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕꯗꯤ ꯂꯩꯈꯤꯗꯦ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯥꯕꯨ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ ꯀꯔꯤꯒꯨꯝꯕ ꯏꯄꯥꯅ ꯂꯥꯏꯉꯝꯂꯥꯕ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯕꯗꯤ ꯅꯆꯥ ꯑꯩꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯔꯣꯏ ꯃꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯅꯤ ꯑꯁꯨꯝꯅ ꯑꯍꯥꯎꯅ ꯂꯥꯏꯉꯝꯂꯥꯒꯤꯗꯃꯛ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯄꯤꯔꯤ ꯃꯇꯥꯡ ꯑꯗꯨꯗ ꯔꯥꯡꯃꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯈꯨꯜꯂꯥꯛꯄ ꯅꯆꯥ ꯑꯁꯤ ꯃꯉꯛ ꯌꯥꯝꯅ ꯍꯥꯏꯒꯠꯂꯤ ꯆꯩ ꯊꯥꯗꯨꯅ ꯋꯥꯔꯛꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯂꯥꯏꯉꯝꯂꯥꯁꯦ ꯂꯝꯖꯥ ꯁꯔꯥꯅꯤ ꯈꯨꯜꯂꯥꯛꯄꯅ ꯌꯣꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯀꯥꯎꯔ ꯃꯥꯜꯂꯤ ꯂꯝꯖꯥ ꯁꯔꯥ ꯃꯆꯥ ꯑꯃꯅ ꯀꯔꯝꯅ ꯇꯨꯡꯗ ꯈꯨꯜꯂꯥꯛꯄꯤ ꯑꯣꯏꯔꯛꯀꯅꯤ ꯈꯨꯜꯂꯥꯛꯄ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯕꯤꯍꯧꯀꯣ ꯂꯥꯏꯉꯝꯂꯥ ꯑꯁꯤ ꯇꯥꯟꯊꯣꯛꯂꯣꯏ ꯍꯥꯏꯔꯒꯅ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯍꯟꯕꯤꯌꯨ ꯂꯥꯏꯉꯝꯂꯥꯗꯤ ꯔꯥꯡꯃꯩꯅ ꯃꯥꯕꯨ ꯂꯝꯖꯥ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯥꯏꯔꯕꯗꯨꯗ ꯃꯊꯃꯣꯏ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯦ ꯃꯆꯤꯟ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯔꯥꯡꯃꯩ ꯅꯪꯅ ꯋꯥ ꯍꯩꯕ ꯈꯨꯗꯤꯡꯗ ꯑꯩꯕꯨ ꯂꯝꯖꯥ ꯃꯆꯥꯅꯤ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯕꯒꯤꯔꯥ
Nangna aibu nungsilang thaaktuna phage haina thaurangbada aina yadabagi ngasigi thodok ase ohenba natra. Tajau, nangna maram oiraga ipa khulakpagi mabukningbu olhanduna aibu yumasidagi tanthokhankibadi yai. Adubu laingamla aina aigi punsibu manghanbadi nangbudi lemda khak tharoiko. Ahauna amuk hairaki. Itaurangmai, nangna laingamlabu nungsijai haiba aisu khangi. Mamangda mangonda utkiba matawsing adu mana aingonda paw loina tamduna ai loina khangli. Aiga maga nungsinaba mari asibu nangna kalaktuna mari asibu thadatnaba haiduna ipa khulakpa amadi khunja miyamda lana pawdamduna aigi laingamlabu khunna sidagi tanthokhankhinabasu hotnaba sai. Madu pumba arembani. Kana amatana aigi laingamlabu tanthokpa matik nate. Maakpo aina aigi taloi oina loksingani. Aduga matam amada khul asigi khulakpi haibada oihankhigani. Khulakpa thangti adu tumina leple akhoi ahumna awai akhum taunariba adumuna tai aduga wakhan kaya khalle. Machanupa ahaw asina laingamlabu thamoi sengni nungsijaba mahakidamak siba kidana leple. Machanupi laingamlanasu ahawbu yamna nungsiri. Makhoi anigi mataw asibu yengle. Amukso rangmaina machanupi laingamlabu maran siduna yumdagi tanthokhankinaba honarakle. Khulakpa thangti adu ngayakti mathanta wakhan khalle. Karambana phagani haina khalle. Rangmaina makha tana hairaki. Khunja miyamsing hauzik aikhoi tumina leisimbagi mathau tade. Asigumba makhogi phattaba sajat lichat ase tung tarakpa ichaisu singda soidana matau tamna hogani. Aduna lamja saramacha ase khun asidagi tanthokhrase. Rangmaina asi hek haibaga ahawdo sauningladuna thuna rangmaigi manakta jangsilaktuna khutum aduna amuktang rangmaigi mamai aduda sapu kanna thenjille. Rangmai adu maningda khongkap khara halle. Kari nangna adumna hekta haiba yabra. Karigumba khun asidagi tanthokpa tarabadi nang oina tanthokadabani. Nahakna nabuche aduk yamna phatribadubu karigino. Laingamla ase aigini kanagisu oiba yaroi. Magidamuk lepkhrabani ehak. Taibam kana amagi mihusu kirude. Lepna lairamba thangte adu makhut khuba anidu haigatuna phak khorai aduga machanupibu yengduna hairai. Ichagi nupa thokpa lengdaba mataw asi ngasidi napa aina chap chana khangle. Nungsiba haiba mafam asida jat pijat laira ina khunba lamja pupang sudabigi wafam ama leiramdre. Napa aina ichanigi mafamda phattana khaluba pumbada lalamle. Napa aisi kayada pangkhraba. Machanupi laingamlada mu yengduna makha tarai. Ipagi ibema laingamla ichagi thamoibu napa aina masak khangludre. Nangni icha ahawbu kayamuk yamna nungsijage haibadu ngasidi chap chana khangle. Ichagi damak napa ai leiri karisu warugano. Ichaga aigi amata pokchaba icha nupaga punsi leipun semdana kanaga semlugani. Nakhoi anibu ipana chawna luhongbigani. Laingamla adu mapa khulakpagi wafam asi tabada mamitagi mapi chintarai. Ahaw amadi laingamla ani adu mitka yengnajai aduga mapa khulakpagi mafamda changduna makhong sokna khurumjai. Ngasidi thangtigi mathamoi adu yamna pele makhoi anibo luhongbirage haina khalle aduna khunjamiya mamang aduda hairai. Tiliba khunjamiyamsing haujiti nungsiba haiba magun asigi chap chaba mawong adu icha anigi mafamdagi khangle. Icha ani sibu afaba numit thabana mo yenglaga luhong thokpirage. Wafam asida khunjamiyamsing adusu harau harauna yanare adubo mayam mangda ikaiba nanglaba rangmaidi sarangnana mafam adu thadoklamlaga thuna chatkirame. Numit kharanigi matungni numit adu ahawga laingamlaga luhongma numitni. Ahawna pakhang phanda phamkhre laingamlana laisa phanda phamkhre. Khunjamiyamsing adugi mamangda ahaw amadi laingamla adu luhongle. Makhoi ani adu harawana loikhre. Asumna tamgi chanu ningon mahakpu loibi chingi khulakpagi mamau nupi oiduna mapuroiba ahawgi makhada punsi adu ingna chikna leikhi.